Ngarang palel gi achoba lanfam aduda palel tamna changnaba honaba miyamga 26 sector Assam Rifles ki masing yamnaba kangbuga laimanai chingzin mapada mungdarakpada Assam Rifles ta kablakpa nomai maruna panbadagi Nongalai Khidraba Thobal District ki Salungfam Maning Lekai degi Soibam Nanau Chai Kuntra Taret Apokpa Nongyai ki Mihat ki matang dangasi ayo Salungfam Maning Lekai Pokri Achoba Mapanda Leiba SWYC ki Lampakta Miyamgi Oiba Mifam Ama Famkre Mifam Aduna Assam Rifles ki ka henba thawong sing adubu haksin lawbaga loina yamna kanna pendaba phongdokna ki Tungda Mifam Aduna JAC ama semba yauna tongan ba waref sing lawki Nauna semba JAC adugi thawpunaba convener co-convener ama publicity gi mioi amamam khanki baga loina mioi taramarina sava executive amasu khanki mifam aduda saruk yakiba miyamna thobal athokpam da leiba DC thobal gi office tamna memorandum pisin ba laki miyam aduna wangjing lamding kaitel mapa yorakpada wakat mifam amasu mafam aduda pangthoki wakat mifam aduda micham hatpa lefhalu staff killing civilians Assam Rifles hankro go back Assam Rifles micham hatpa gi mayokta aikoina lepli we are against the killing of civilians Manipur narco terrorist Singdagi Kalu Saf Manipur from Cookie narco terrorist Haibana Chingba Kholau Sing Lauki Tungda JAC gi Mihut Singna DC Thawal gi office ta laklaga DC Hantam Subas ka unaki Mihut Singh aduna DC gi Kuthangda Chief Minister da memorandum copy amasu pisingki JAC gi Maikadigi local MLA Oriba Herok AC gi MLA Dr. Thoksam Radish Sham amasung Wangjing Tentha AC gi MLA Paunam Brozen dasu memorandum copy amamam MLA ki PRO Singhi Khutangda Pisin Krehari Panba Yabadi Assam Rifles amasung Miyamga Muknaba aduda AR Kangbuna Kaplakpa Nomai Maruna Nanau gi Makokta Panki Rimsta Pukhatlaga Operation Tauraba matung ngarang numidangi pung 3 lom tarakpa dwaida Nanau Laikanaba ngamdana lekhidabani Ngasigi mifam na lawkiba waref sing adu Paumi Singda Paudam laduna JAC gi convener Kaisham Rana Nahai Ngarangi Thaudok adu Judicial Inquiry tawgadabani Manipurdagi Assam Rifles lokthokadabani 26 sector Assam Rifles ki mathagda FIR ama register tawgadabani amasung State Home Minister resign tawgadabani haiba sing asini hariba wakat sing asi thabakta onthok triba fawa JAC na asiba haksang lawroi haina somhakna makhataki kun ngaksaba da Assam fanna handuna attack torokbadagi laikai jigi soibam nanau laigi dabaga mai koi keno tauna ko JAC against the brutal killing of soibam nanau sing by 26 sector Assam Rifle haiba ama seme loina na parjamyam imaibel mayam ngasi memorandum ama pisin jaragani memorandum adudi initiate judicial inquiry withdraw Assam Rifles from Manipur, register an FIR against the 26 sector Assam Rifles, immediate registration of Home Minister. Hojik Manipuri Prajapati Mangna Khangduna koi thokiba thodo je laikhidraba lekai ji ki sibun na arba ma ki damtam Manipur gi miyam na su mateng pangbiu thoning da basu si yum ama da hekta thogoi haningai leite mamaduna akoina hairiba demand sing asi phangdragadi the dead body will not be received.